Manipuri Sagat Wari haiba YouTube channel asida mayambu taram nauchari karigumbada video asina nungaiba taragadi channel asibu subscribe tausanbiramo ichilina mayam masidi isingi maramda khradang khangminasi soiba yarasu ngakpigani adu oiba taragadi video ase haunanaba taurasi mayam scientist kayana isingi maramda thigalaba matungda khradang khangba ngamliba sisu 1% phade hainari mayam Prithibida ising haibase leitrabadi jiba kayana hingliba se hingba ngamloi Prithibida 70% di ising ngaktani adubu ising ase sayol ahum thokna leiri madudi atiyada paiba nong asini amana barap onduna leiriba asini aduga amadi liquid from da leiriba asini mayam scientist singna isingda technology kaya use tawduna tikatuna Panglakpagi matung inna ising ase supercomputer ni hainari negative amadi positive pu chingchinduna thamlambagi memories kaya thengnakhi maram ado hajarake mayam khangminasi ising haibase ahingba jiba amani haina scientist singna lauri maramdi miyoibagi haksangda yauba cells adugumna isingdasu masagi cells yauri haina scientist singna tikalaba matungda khangba ngami hariba cellsigi cellular structure leiri asumba special oiba structure asida molecules kayana groups oina leidi hariba cells asigi group amamamna memories stores tawbagi thabak pangthokli palliba memory amamamna lak mariga lising nifugi adwai phawa memories stores tawduna thamba ngamli hariba memory sing ase isingda leiba molecular sing aduna malem asida paiduna leiriba hawa nusi sing asidagi chupchinduna thamjinbani haina scientist singna hairi upal wapal jiba kaya matamdi awalda awanba kaya lakre adubu isingdi malem asida paidagi liraba jiba amani haina scientist singna hairi miyoibagi supercomputer ni haina khangnariba brain asida fauba isingi chang 80% yauriba isingi chang ase 10% watpada miyoiba amana hingba ngamloi miyoiba amana wakhal khanba ngamliba amadi haukraba wari kayabu ningsingba ngamliba ase ising asigi power nani mayam chumbra scientist sing fauba angakpa ama poi ising asina malem asigi haukraba wari kayabu chupsinduna thamlamba ase thengnaraga prithibida leiba sagar turelna chingba kaya asida jiba kayagi yumpham oiri adubu akhoi miyoiba singna phatraba posak kaya thaijinduna ising ase phatraba masak ama oraktuna jiba kayagi punsi manghanbiri aduta sunatana ana aye kaya isingdagi miyoiba amadi jiba kayagi haksangda pakpa haurake mayam isingda positive amadi negative energy yauri haibadi fattaba sayol amadi afaba sayol yauri haibani hojiki matamdadi ising ase asauba amadi fatraba saltam lauba haurake mayam newsta taba uba phangbiramgani adugi mafamda ising chawre adugi mafamdana nong sudure oiriba fibam ase climate change orakpadagini orakliba climate change ase miyoiba akoigi khusil thorangdagi orakpa fibamni haibase chummi chumde comment box da haibiramu scientist singna ising asibu glass ani khakta chapchabi changda ising hapaduna glass amadana positive oiba wahei haibadi laison isai lagi maming prithibigi afaba thabak toramba mioi singi maming hairaduna sor kamchilli amadana negative ki oiba wahei sizinai glass anidogi ising ado jantra thaduna yengba matamda afaba wahei sizinaba glass adugi ising aduda yauba molecule sing ado afaba mawongda uba phangki amadi fattaba wahei sizinaba aduna fattaba mawongda uba phangki oiriba fibam madubu ubada scientist sing ado angakpa ama oikhi aduna scientist singna hairi ising asibu sizinaba matamda afaba wahei amadi afaba wakhal khanbigadabani haina hairi maramdi miyoiba aduna khaliba wakhal adubu ising aduna yam laina singsinduna khangba ngami maramdi miyoiba aduna wakhal khanba ngamliba adusu miyoiba adugi brain da yauriba ising aduna ni haina scientist singna hairi
ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯏꯁꯤꯡꯕꯨ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯐꯕ ꯋꯥꯍꯩ ꯑꯃꯗꯤ ꯑꯐꯕ ꯋꯥꯈꯜ ꯈꯟꯕꯤꯌꯨ, ꯐꯠꯇꯕ ꯋꯥꯍꯩ ꯑꯃꯗꯤ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕꯤꯒꯅꯨ꯫ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒ ꯏꯁꯤꯡꯗ ꯐꯠꯇꯕ ꯄꯣꯠꯆꯩ ꯊꯥꯗꯕꯤꯒꯅꯨ꯫ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯌꯥꯝ ꯑꯇꯦꯟꯕ ꯋꯥꯍꯩꯗ ꯑꯩꯅ ꯍꯥꯏꯖꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯗ ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯆꯨꯝꯗꯣꯛꯄꯤꯔꯛꯎ꯫ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯕꯤꯗꯥꯏ ꯂꯧꯖꯔꯒꯦ꯫